Yongchak Festival Hatkhre Numit ini Chathakadaba Yongchak Festival kam brainstorming gi thoram lamphel pata leiba CSIR NEIST Launch Laboratory ngasi Hatkhre Mission for Integrated Development of Horticulture Manipur Organic Mission Agency Development of Environment and Climate Change DM University CSIR NEIST Ministry of Science and Technology Government of India Lampen Pat Apunba Imagi Macha Singh AIMS na Kusamnaraga Pangtokpa Thoram maduda Hanigi Outer Manipurgi MP Dr. Loho S. Forjay Department of Environment and Climate Change ki Director Dr. T. Brajakumar College of Agriculture CAU Imphal gi Professor I. Megachandra Amadi ICM gi Hanagi DG Dr. K. S. Somendrana Singh ba maruiba Miyoi Singh thoram maduda charugya ke thoram maduda Lohor S. Forjay na hai lamdam asida fangliba Yongchak Singh asina mapandagi pusulakpa Yongchak tagi phaba amadi mahau leiba Yongchak oi haike Kuki anigi Misi NIA da sinaba Ashang Kasar da FIR Panba yaningde Tha asigi Taramathoy da Ukhrul District ki Litan Police Station ki manung chanba Siki Fung Hill Range area mayada nongmai kapagi thaudokta lekhidraba Kuki Miyoi ani gi case akhanana state government na NIA da sinaba asi yumpham yaudaba maram chadaba amasung yamna chumdaba amani haina Central Working Committee ta khulnaga Foothills Organization na thadurokpa cherol amana hairi Cherol asina makhatana hairibana Manipur government na karigidamakta akhanana hairiba case asi NIA da sinaribano English singani kulumdoi da Churachampur amasung Bisnupur da tamthiba moong da asokapan nanghankhiba amasung lekhidraba civilian sing adugi case sing adu yauna mamang da thokiba conflict aduda community animaki oina Hatkhre amasung lekhidraba civilian sing adugi case sing NIA da loina makhatana Tijinna basinagadori brahaina hanglakli amaromda social activist Ashang Kasar ki mathakta Lungowland Guite Kauba amana Kangpokpi police station da FIR file tokiba du khudakta scrap tawgadabani Sarkar gi maikaidagi state asida thokpa hingsa gi thodok khudingmak ki case singi justice ki thak sing adu jab manana apply togadabani loina political purpose ki damakta legal purpose sing lana sinabagi mayokta CSO student union amasung community sing na sab chana thengnagadabani hairi Ain kaina popi tharam baga mari lenena tungan ba FIR case nimpu mari register tokhibaga lonena Miyoi marfu mathoi phagatpa ngamkhre rosidiko Manipur gi manung hanjina leiba chingi district sing sang sing da ain kaina popi pambi sing thabaga mari lenena tungan ba police station sing na first information report FIR Nimpu mari register tokibaga loina Miyoi marfu mathoi phagatpa ngamkhre haina Forest Environment and Climate Change Department ki in charge Deputy Chief Minister Losi Dikona House da phongdokre Minister gi wapamasi ngasi Islamic mifam gi wahang pahong gi matamda khundrakpam Islamic constituency gi Congress MLA Thoksom Lokesor Singh na hangkiba wahang gi pakhum moina phongdoke Minister na makhata na House da thamkibadi Manipur State ta ain kaina popi thabaga mari lenena Home Department na pirakpa report ki matung inna District Taragi Village Chief Tarataruk Lam Mapu ama amadi ain kaina popi thabada chenaba Miyoi marfu matoi phagat pamasung FIR nimpu mari register tokhi haina phongdoke Deputy Chief Minister Losi Dikona MLA gi makha taba wahangi pakhum piraduna kontrakpam kendra gi manungda leiriba patlo amasung isikha Chingjinda Chingkot pagi thabak asi Minister of Environment, Forest and Climate Change Government of India amasung Department of Environment, Forest and Climate Change Government of Manipur na Avian 1980 gi makhada hyriba mafam sing asidagi lam hectare 1.30 umangi lam asida White Corner Lokthoknaba amasung akoiba lambi chumthoknaba MS Keystone Info Private Limited 2025 ki October 32 amasung 2025 ki September amada forest clearance PK mafam madudagi lokhiba lebak adu turel longnam ban thonba amasung Imphal Ring Road thonbagi thabak sing da sinake Ring Road thonbagi thabak sing sinake Lorena sarkar na lepa rate ta pifam thokpa Royalty su Forest Department na pikre hai na Minister Dikona phongdoke makata na MLATS location na hangba wahangi pa kompira Water Resource Department ki in charge puriba se Minister Yumnam Kemcha na phongdoki bada Pukhaw Gram Panchayat ki manungda leiba
iroi yopti maril tung tengbagi amasung water reservoir shabagi tabak asi Nawab ki REDF XXX ki makhada subani contractor singna Bibek Namarapam SB Construction Sarang Them Samusing amasung Konsam ina kunba maitei sing ni haina phongdoke si minister na makhata na thabak sing asige sanction amount na lupa crore nipani work order ki amount na lupa crore 8 marfu nipani haike Yum lising kuntare sanaba ayaba leire ngasi sathakibwa SMB gi ayuki session da demand number 12 municipal administration housing and urban development gi demand da MLA ke mega chandra thagalakhiba cut motion ama development asigi in charge soiriba se minister Y Kemsan na haikibada house for all gi scheme asi chaliba sahi asigi September fawa changdoklei scheme asi hawdokpadagi yum lising kun gi mathakta saba loikre yum lising kun tare sagadaba watli haina phongdoke demand discussion aduda MLA Megasandragi kat motion gi makhataba paukhumda se minister makhata na haikibada house for all gi scheme asi panchayat rural area da urban area ga khenaba lei urban area da di yum sagadaba mafam adu Nupi pata site Masana Foundation stage forward sale putokani Amarom da Kendra asida street lamp ayamba local MLS singna leiraga thanaba tawri masi koknaba lengakta street lamp listing tarani toi leinaba tender tawkre Infal area gi oina master plan semba loire council kunit Kun taruki member plan athubada semba loisina bahonare lambi thong dene semba gi thabak kana chathari haiki demand aduda MLA ke mega chandra masung TS lokeshwar kat mosan thamliba ADC panchayat municipal council gi mikal chahi tara rom pangthok tana leibana taraga manga suba finance commission gi senpham lawdabage development da thengthare haiba wafam da se minister na haikibada panchayat ADC amasung local body gi election pangthoknaba cabinet mifam na khanaduna ADC da recommend tokre athubada pangthoknaba ACI ga tanaduna matam letnaba honaragani haike Myanmar gi civil war da US amasung Ukraine gi khut yawbagi khudam phanglei ethnic group sing da drone nongmai piba US amasung Ukraine gi Miyoi taret India da fare terrorism gi thabak thauram chathana bahonarambagi maralda Ukrainian taruk amadi American ama National Investigation Agency NIA na fare tongan ba city singda matam amata da chathaki operation da mapa leba ki Miyoi sing adu phabangam kibani pharba Miyoi sing adu makhata ba investigation chathaba NIA gi Kasar da remand lauthakre Indian Express ki report matung inna Unlawful Activities Prevention Act UAPA gi section 18 gi makhada NIA na FIR register tawkibaga loina wahang pahang gi thabak chathaba haure hari America masa adu Kolkata airport tagi fakibani Ukrainian sing aduna Lucknow airport amadi Delhi airport tagi fabani visa paibaga changlakhiba Miyoi sing adu mathau taba restricted area permit yawna Mizoram da chatnaba honarambani hari Hindustan Times ki report matung inna farba Miyoi taret ma Patiala House da leba NIA gi special quota puthok laga numit taret ni gi rima lauthakre thaudok asi ki matang da investigation chathabada Miyoi sing adu Mizoram gi Myanmar da changlam bathengnake mafamdu da makhoina tongan ba ethnic group sing ga unadna wari sanake bagi khudam phangba ngamke Europe ki masing yamdaba drone camera Mizoram da puraklaga khulai pai ba ethnic group sing da pina bahonarami haina khanglake Lona yadama mong da drone camera purak laga India ge tongan ba mafam da attack chathana ba honabada Miyoi sing adu hakthenga na se nei haina NIA gi kotta phongdokhe paraba Miyoi sing adu ge mobile data amasung social media account sing kupna yengsile NIA na phongdokhe bagi matung ina paraba Miyoi sing adu Myanmar da ningthina trend torokpaga loina India ge mayokta lan horiba tongan ba loop singa kusamnabagi khudam phangke hyriba Miyoi sing aduna anouba makhlgi khulai kyamrum tongan ba ethnic group singda supply toramba thengnare haina NIA na maral siri Pakistan Kabul gi hospital da air strike chathabada Miyoi chamri sire Kabul da labor drug rehabilitation hospital amada Pakistan nongthakta gi attack chathabada Miyoi chamri rom sikre Pakistan di micham laiba mafam da attack chathakhiba leite haina phongdorakle thaudok asigi matang da Afghan government ki spokesperson
Zabihullah Mujahidna haike hospital amadi civilian infrastructure da Pakistan na atamna attack chatharakuna micham kaya hatkibagi thawong asi malenggi mipum khudingmakna condemn tawpham thoi drug talai churaba Miyoi sing mahoksagi punsida hanjin hanabagi pandamda layengduna leiriba hospital amada ikhang khangaudana attack chatharakuna Miyoi samli sikhibaga loinana atopa Miyoi chaniga yankai hena asok apan nangkibani Pakistani Prime Minister Shehbaz Sharif की spokesperson दी hospital da attack chathakiba leite haina phongdokhe Taliban gi maru oiba military installation sing da attack chathaduna amang ata thogan kibani haina phongdokhe Malem gi miyam da Pakistan bu lana uhanna gi pandam da Kabul na hospital da attack chatharakpaga mari lenena Pakistan da maral leiba yaning de haina Pakistan gi Ministry of Information na phongdokhe Pakistan की मायकाईदगी कापसिलखिबा बॉम्ब के अटैक सिंगना अंगांग याउना मियोई मरी हाथख्रे अफगानिस्तान की नोंपोक थंगबा सरुकता लैरिबा खोस रीजन दा ngarang numidangdagi hauraga ngasi ayuk fawba Pakistan की मायकाईदगी बॉम्ब थादरकपा अदुना मरम ओइना अंगांग अहुम याउना मियोई मरी हाथख्रे हाइना अफगानिस्तान के ऑफिशियल सिंग की मायकाईदगी फोंदरकले हौखिबा चयोल थारगा ngarang की अटैक अदुगा पुनसिलगा पाकिस्तान चथरकपा बॉम्ब कापसिलकपगी अटैक सिंग अदुदा पुन्ना मिचम 39 सियनख्रे अफगानिस्तान की अथॉरिटी सिंगना फोंदरकपगी मतुंग इन्ना मफम अदुगी ओइना अंगांग ngarang nongjai chabukta Pakistan ke maikaidigi mortar shell sing kapsilakuna Gurbuz district ke manung chana leiba nari khungangda nupi amaga angang amaga hatke mafam adugi governor gi wangang loi Mustafir Gurbuz na nongpok thangba Khost province ta mortar shell kaya mafam aduda leiba kaitel health clinic amasung atopa khungang amadai kapsilakki bani haire Khoski Afghan Dubai area da ngarang numidang mortar shell sing aduna maram oiduna angang ani amasu sike loinena asokpa sing adugi manungda ani amadi arubo phibam da leiri haina wangang loi aduna makhatari sikiba miyoi sing adugi akupa verification gi matangda Pakistan amasung Afghanistan lenga ke maikaidigi yamna marik chumba pau adu wafam aduna yamna manung hanjinba maramna phangba ngamdri haina supongdrakle leibak ani gi marakta Duran line की अनकप जगह सिंगदा क्रॉस बॉर्डर की ओइबा लान अदुदा मिचम दा खुद थादनबा हाइना यानबा लेख्रबसु मिचम सिबगी मसिंग दि हेंगलाखले इराई नुमिता अफगानिस्तान दा लेबा यूनाइटेड नेशन मिशन के माइकेरी के फोंदोरकपा रिपोर्ट अमदा ममांग थागी कुनतरुक तगी अफगानिस्तान अमसों पाकिस्तान खुद थानबगी थबक हेंगलकपा मरमना अफगानिस्तान रोम थंगबा माइकेदा यामद्रबदा मिचम 64 सिख्रे